Inat lining punsin na nabalov ILPUL kanglay pakna Manipur ahan mo na malhiya from palcha thafalon na yumpam mo putok pa solar year calendar form kray adibachay gi calendar se lining thaw sanamay temple board ki vice president Bidyapati Senzam alias Wakal Lamjing bana athoy mithunglen oiduna ahan Manipur Rifles ki campus ta leiba lining thaw sanamay temple form ki banai calendar adu form ga mari lena ILPUL ge President Kaisam location of Fongdor Kibada, Manipuda Luna Calendar. Satna but Madam Wadaga Numit Amada Tabanani Pansindu and Ningol Saka woman the Imoinu Ira Tonina Chingba Numita Chamam Nabapoli Vasi Laitan and Banumiki Kongchat the Yumpam Oerga solar year calendar as Fong Baniana Tamlaki. Thagi khongset asina chahi amada only 354 days boy aduga numit ki saisat numit ki khongset na pa basina 365 boy aduga tha ki khongset ka sikhena basi 11 days boy asigumba 11 days he masi cover tawnar inna ba hona bada ekoina nomada ani thaban ani panba mai tawna ga sagi kanogi ko thada panba siga nimita panba siga khongchat ase asi yana do maram asina ekoina sagi masi manipur da channa ba hona bani lam khujimata prithibi gi lam khujimata 195 countries da solar year se channa bre aduga ekoi manipur na maitai na kari gi do thaban ngau do leidoino haibase masini aina mayam